lakle Inspector TAYAI Ahan mamaktada Inspector TAYAI tabiribasingbu James Heguzamna ikoknona khurumjari Hauji langthokchari Inspector TAYAI lising amaga marfu taragani thuishuba tangka miyamang haktang orabasu pothana namagidama Inspector TAYAI haiba monodrama si leptuna puthokcharapada hauji lising mathakki hel miyam punamana hauji phawdu support tobibana ngasi sumai papungamjari sandokchari wari si maming SUITCASE karigidamukta SUITCASE haina wari si tholi tongan mamiusingna mamangde khuni sandokcharamba crime reports ki wari libiu haina miyamna tapiri crime reports kumna miyamda khudol tamjari wari SUITCASE karigidamukta miyamna mibu haliba magi khudongchaba amadi soidan leifam thai khudongchabadunu kai natraga miyama hatpa mathamda karigidamukta taraina hatkadoriba soikibadagi hatpa oigadoribra wari amadi leifam thai miyamana miyamabu hatkibada kariguma matamna miyadu khanghandana badum hone yari makai lona na hone adubu mamai thangda police no koiti thiraga dum phaki adubu khangkhidaba kaya su yaudaba nati khanduna muktang yemgi adomna mi ma halagadi adom tumina mi hatkibadu nungai lari thupanganga adongi sada kari kari ohongba on balakpi mahak mi ma halurga miyam rakta phamduna nokhedun leibangam gada yes kana gumar dingam bi madubu yam tana thokan adubu ngasi ki case asimuna tabirga yemgi SUITCASE nupa ma khangna mahakna nupi ama hatokiram karigidam haliba wari si makada laksaki nupa sina nupi si hatkraba matungda mahakki ka adu nupi asiba si thamlam mafam adu ihingna hingsa dunu leiba mafam sing adu ising baltin ma pairiga mahana sengtoklam takthoklam adu bu khanduri ngebiu miu bigi hakchang dege thoklu libi esi samthokpa matamda irai laina kokpa posak amadi nati adom karigum matamda hakchang dege tarakpi I samthoktuni yengkraba anyway wafam chin tongana thamakanda I haibasi yumgi siri natraga upak mathak natraga leipak mathak ta taba matamda karamna leibagi habadi mafam adu musinmuna leipak toraga dilegen ubak to origana mafam adu khachikta ngorsu surga legen natraga siri mathak to origadi anyway khara nanba tiles kumana thaba mafam singdu orabadi irai laina satkibase adubu imung aduda ihingi manam kharagadi soidana namlambase anyway punchide mi hatabani na khangbadi ngamti adubu kariguma just imagine khantabiduni yabiyo nupaduna mi ma hat krama tung imung aduda maha koi ngawduna koi chatra mahak lerani kari tawgani haujik mahak bukadai thaina thamgani 시슈 다그래 시슈 이시 너무 약그래니 마기 이시 내 톡불로 드릴게다 이게 콩되게 이시 그래 시계 피스 피만 마시다이나 혹시 마키 TAYAI yaudra bakchang asi puthokduna chatpa matamda kerole kai sini yengnagne ai kedu butai adudi maaki TAYAI yaudra bakchang asidi mafam asida matam kuina leibadi yaroi manam lamlakani kerole kai na khanglakani karino inosik tawgodori basi nekai gi huising sisu asidi yamna khong mapana miga leiba jala aini yengmadari ude adubu thabal su khara bai aina magi TAYAI yaudra bakchang asi puthokduna chatpa matamda soidana makki kerole kaina ugani atorabadi kedo batai 시즌 들어봐 가마시대 레이디버스 무시까지 항독도네 탐나가 시대 레이비야 바잘라 시기 쇼지 뭐 항독게 오케이 시대 소이드나 레이비야 그네네 갈래 아도르바디 통마시 먹고 나실라가 담하게 아도가 시주 마파 단자 자기들 아드가 에이 마파 마시다 시박장시 탕질라게
시원하게 담배야라니 어떻게 통증을 논질하게 그나노 하시니 위시주야 공감을 받아 그나 나쁘지 않으니 그나 바래 시원하게 마파 마시 먹어 이 공덕이 다리에 이시 아목 잠독하게 어디 부케로리까 이미 락라바데 마파 마시의 다리에 이시 목 행운도 목직 nak히겠더라 노 어디도 찍나로이 아기 공도 속이시나 아기 공덕이 다락부 이니 하이버도 야니 그나마드는 찍나로이 농안부세 나이보고 하겠다리다 농안부가 아이 스케스만 레이르가 에렌지도 오드는 탐게 마카타바디 그리 돌아가게 해봐도 스케스만 레이르바 마뚱다 마게 더위 아우드 박장하시 스케스도 다 합잘라가 아이 그렇 팅을 뿜었던다 베트론 그를 레이르가 스웨덴 마게 마팜마마다 잘라가 시박상하지 혼독라가 스케스도 매이 다르가 마팜마마다 혼독람바 아도이라바디 가난한 아이고 좀 먹고 있는 강망한 너희 모두 먹다오르게 그리기는 후이싱하시다 속양을 공리하지 그나라 이러잖아네 아이는가 사이드기 떠오르면서 그이롤리까 이게 미누가 강그러버자라 아쉽나 미호의 아시나 마하나 누피 아마부 할아바 마뚱다 마하키 이몽 어두도 로신도나 탐남 마팜 어두 미락라바수 강드나 하이드나 욤 어두다 시즌나다바 까만 레디바 어두도 통 항독라가 아시 박상어도 마팜 어두 탐남 로이네나 까두다 따리비 이싱 어두 마하나 닝티즈나 삼토람 한진 미락고 마탐다 싱네드나바 삼토람 마하키 마콩 어두 마하나 팅부다기 까이두나 따라키바 글라스 아마다 야투나 마팜 어두도수 이 톡바두 맥생나 막 삼토람 아마디 마콩 어두다 피 아마 예신드나 그리고 미나 항락라바수 마하키 마콩도 소키바두니 하이네나바기다막다 마학 셈 사두나 레키 농안방아이키 농안부가 마학기 가르도 톡독두나 개텔다 ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯃꯍꯥꯛ ꯑꯆꯧꯕ ꯑꯆꯧꯕ ꯁꯨꯏꯠꯀꯦꯁ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡꯗ ꯆꯠꯂꯝꯃꯤ ꯁꯨꯏꯠꯀꯦꯁ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡꯗ ꯃꯍꯥꯛ ꯑꯆꯧꯕ ꯁꯨꯏꯠꯀꯦꯁ ꯑꯃ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯌꯧꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯒ ꯁꯨꯏꯠꯀꯦꯁ ꯈꯔ ꯆꯥꯎꯕ ꯑꯃ ꯌꯦꯡꯂꯝꯃꯤ ꯃꯔꯝꯗꯤ ꯁꯨꯏꯠꯀꯦꯁ ꯑꯃꯗ ꯅꯨꯄꯤ ꯑꯃꯕꯨ ꯊꯨꯞꯆꯤꯜꯂꯒ ꯀꯣꯟꯁꯤꯜꯂꯒ ꯃꯗꯨꯗ ꯍꯥꯞꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯨꯏꯠꯀꯦꯁ ꯑꯃ ꯊꯤꯈꯤꯕꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯃꯁꯥ ꯆꯞ ꯇꯤꯡꯂꯕꯗꯤ ꯁꯨꯏꯠꯀꯦꯁ ꯑꯗꯨꯗ ꯍꯥꯞꯄꯗꯁꯨ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯧꯔꯤꯕ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯁꯨꯏꯠꯀꯦꯁ ꯑꯗꯨꯗ ꯍꯥꯞꯀꯗꯧꯔꯤꯕ ꯌꯥꯝꯅ ꯌꯥꯡꯅ ꯃꯁꯥ ꯑꯗꯨ ꯀꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯁꯨꯏꯠꯀꯦꯁ ꯑꯃ ꯂꯩꯔꯒ ꯌꯨꯝꯗ ꯄꯨꯔꯛꯈꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯁꯨꯏꯠꯀꯦꯁ ꯑꯗꯨꯗ ꯁꯣꯏꯗꯅ ꯆꯟꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯖꯈꯤ ꯑꯃꯗꯤ ꯃꯍꯥꯛ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡ ꯃꯝꯁꯤꯜꯂꯛꯄ ꯉꯥꯏꯈꯤꯔꯝꯃꯤ 시댁이니 맘실라바니나 가시항 돌르가 내가시 다 합절하게 내가시 소화에 담기 내가 그다이 착그래 가시 동항하게 그리기는 후이지 팅락보 맞담 시대 뻥콩도 고르지 백시다 합버전 얘들아 먹고 띵띵해네 먹고 다시 백시다 합버전은 먹고지 합절라가 젠치 남자는 찡칠하게
ꯍꯨꯏꯁꯤꯡꯁꯤꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯈꯣꯡꯗ꯭ꯔꯒ ꯈꯪꯉꯦ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯑꯃ ꯂꯩꯕꯁꯤꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯅꯝ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯅꯕ ꯂꯩ ꯍꯨꯏꯗꯤ ꯖꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯅꯝ ꯅꯝꯕ ꯉꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯏꯪꯅ ꯍꯤꯡ ꯇꯩꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯕꯁꯤꯅ ꯃꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯅꯝ ꯅꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯄꯥꯟꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯑꯋꯥꯡꯒꯤ ꯇꯥꯛꯀꯤꯁꯨ ꯃꯌꯥꯏꯗ ꯇꯨꯝꯈ꯭ꯔꯖꯥꯠꯂꯥ ꯑꯣꯀꯦ ꯃꯁꯤꯅꯒ ꯈꯔ ꯁꯤꯠꯄꯒ ꯌꯦꯡꯂꯒꯦ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯕꯅꯤꯅ ꯁꯤꯗꯒꯤ ꯑꯃꯨꯛ ꯄꯨꯊꯣꯛꯑꯒ ꯌꯦꯡꯂꯒꯦ ꯂꯨꯝꯃꯦ ꯁꯤꯗꯤ ꯁꯤꯗꯒꯤꯗꯤ ꯀꯥꯔꯒꯦ ꯃꯅꯤꯡ ꯑꯁꯤꯗ ꯍꯥꯞꯆꯜꯂꯒꯦ 시댁이네 미우던 날씨다 빠락빠락거리겠지 더도 오르게 ꯑꯁꯨꯝꯅ ꯃꯤꯑꯣꯏꯗꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯤ ꯈꯪꯅꯗ꯭ꯔꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯃꯤ ꯑꯃꯗꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯒꯥꯔꯤꯗꯒꯤ ꯂꯧꯊꯔꯝꯃꯤ ꯃꯐꯝ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯀꯅꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯎꯗꯦ ꯊꯥꯕꯜ ꯈꯔ ꯈꯔ ꯐꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯞ ꯆꯥꯔꯒꯅꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯄꯦꯇ꯭ꯔꯣꯜ ꯈꯔꯁꯤꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯀꯪꯕ ꯁꯤꯡ ꯈꯔꯁꯤꯒꯅ ꯁꯨꯏꯠꯀꯦꯁ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯦꯇ꯭ꯔꯣꯜ ꯑꯁꯤ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯕꯤꯔꯛꯈꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯩ ꯆꯥꯛꯄꯁꯤꯗꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯀꯅꯥꯒꯨꯝꯕꯅ ꯎꯔꯕꯗꯤ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯒꯅꯤ ꯆꯥꯛꯍꯧꯔꯣ ꯃꯐꯝ ꯑꯁꯤꯗ ꯅꯅꯤꯡꯇꯝꯅ ꯄꯦꯇ꯭ꯔꯣꯜꯒꯤ ꯇꯤꯄꯥ ꯁꯤꯁꯨ ꯃꯩ ꯊꯥꯗꯣꯛ ꯆꯥꯛꯍꯧꯔꯣ ꯅꯅꯤꯡꯇꯝꯅ ꯀꯅꯥꯁꯨ ꯈꯪꯗꯅ चले हंदकी मपोकी थी काइनर से चलो की ले हो आई बुआरो बना आई हाई नंग ने इलम लबदे मसी थोले दबने चलो की ꯑꯁꯨꯝꯅ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯐꯖꯅ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯖꯪꯒꯜ ꯑꯃꯗ ꯍꯨꯟꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯃꯍꯥꯛꯅ ꯂꯩꯔꯛꯄ ꯄꯦꯇ꯭ꯔꯣꯜ ꯑꯗꯨꯒ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯠꯈꯤ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯄꯥꯗꯨꯅ ꯍꯥꯠꯂꯤꯕꯅꯣ ꯑꯁꯨꯝꯅ ꯖꯪꯒꯜ ꯑꯗꯨꯗ ꯃꯩ ꯆꯥꯛꯄꯗꯨ ꯇꯞꯅ ꯇꯞꯅ ꯃꯨꯠꯊꯈꯤ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯛꯈꯤꯔꯝꯃꯤ ꯑꯁ ꯅꯨꯡꯉꯥꯏꯔꯦꯍꯦ ꯂꯩꯕꯥꯛ ꯃꯆꯥ ꯆꯠꯈ꯭ꯔꯤꯅꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯔꯤꯅꯣꯅꯦ ꯏꯂꯦꯛꯁꯟ ꯇꯧꯏ ꯄꯪꯐꯨꯗ ꯐꯨꯅꯩ ꯀꯔꯤꯅꯣ ꯑꯁ ꯃꯐꯝ ꯈꯔꯗꯗꯤ ꯏꯂꯦꯛꯁꯟ ꯍꯟꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯑꯁ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤꯅꯦꯒ इलेक्शन करीनो कुमाई की कुमाई ngakta ne nai na hai bado as election loiraga wai sangadra hairaga karino
खरा लोइखिबगी मथा साबदी फै हाइबबु अस अदुबु करिनो मफम खराददि ngang खिबसना लाउना खिबसना करिनो सोशल मीडिया दा अमाना मोहाय अमानी हाय अमाना मोहाय अमाना नि हाय अमाना मो अखोय नते हाय अमाना मो अखोय नते मोहाय कनागी मवा लौगदबनो खंगद्रे अमाना मो वाथोक ngangi अमाना मो अदुनि हायना मो सेंगदोइ असुम्बा रानबा करिनो खंगद्रिङे द मयाम हेक्तने करिनो हेक्ता पंगांगाना बसु फतबनि को लेबा मचा सा करि हाइगदबनो खंगदेदा अमा बोरे कोक लोइसिनरगा को लांदो ओइना माइ ओनसिनरगा करिनो असेंबा म खंगनाबने हेना फरनिदा करिनो सिदगिदि मिगिदि ला लोइबगा करिनो मी हाननबगी कापननबगी करिनो मखोइदि बर्तोन थाब्रा करिनो मसु तौइनि करिनो नखोइ चिंगदा ला कांदा सिजाबने करिनो मिकप मिराव खोन तानिंगदि अदुम लाओ गान हाइब्रा करिनो मसु तारिने करिनो खंगदिने तौरिसे हा कनानाबु खामगदोरिबनो खंगदे अस सी लोरसु पाक खामोइने करिनो सिदगिदि इलेक्शन लोरगा अमु कारिबे मिसिंदुगी मतुंग इन अमु सोना कंद प्राइम मिनिस्टर दु कनानो ओइगदोरिनो करिनो नु खनगदोरिनि दो असोम नाकोंदा करिनो अमु एब्सोल्यूट मेजॉरिटी ओइद्रसु लेहौरिबा पार्टी सिंग अदुगा सुंगसन नरगा करिनो माना मु निंथौ सेमननबगी मोहनरकनि तंजा दुदा करिनो हागा जब खोलिंगे दे करिनो तिलाई कोंबी सुसले हाइगुमनि मीन हागा जदना लेरिंगे दुदा मुक तिलाई कोंबी मु सुसलादि करिनो करमबगी मवाबु तागदोरिनो असोमदा कोक सादना कोक खोलिंगे दुदबु करिनो मणिपुरगी मो करिनो नुंगाइतबो पाउदु ताबदा हागजबु ngमगद्रने अस्थं ngमगनि थाजादेदगा तेदोरे गमै सर गुड मॉर्निंग सर गुड मॉर्निंग सर करिनो अयोक्सिदा अमो भोट की करी खबर से पाब ngमद्रे सर अमा अमो सिदैदा फुरेगा सिदा कापिगा सिदा अहल अमा सोएगा सिदा अदु तौरेगा सिदा अदु तौरे अदा तौरे करिनो अस्मतो उमरंग थांगदेदो सोशल मीडिया दि सर करिनो डेमोक्रेसी की करिनो वहन थोक्सिबो गमै यामना लुरे अदुबु मणिपुर पांथोखिबा मिखलसिना मफम खुदिमक्ता लोइना सोखिबदि नथि मफम मरी मंगा गुंबै वान अदुबु अमो ओरे ECI ना लोइना मक सोइदना लेपकनि मसिदि मणिपुर लेंगांगना भोट हलु गायना मोइनिकता हायाबा नथि अदुगा हारिबु पोसि ECI ना लेपगदम इलेक्शन कमीशन ऑफ इंडिया ना मदुगी दायित्व पुनम लौरकनि अदुगा मियाम पुनमनसु तसेना मक मफम मसिदा नियम चुमना इलेक्शन पांथोखिद्रे हाइबा तारगदि मियाम पुनमना थुगाइबगे खाइबगी महूत पुलप मियाम पुनमंगना DC दा कंप्लेन तौगनी ECI दा कंप्लेन तौगनी हारिबा मफम मदुदने इलेक्शन हनगदबनी हाइबा वफमसे मियामगी फिरेप सब चाना लौरकपा तारबदि मदो DC गी मखुदसुले मखोइनसु कंप्लेनर सिंगी कंप्लेन तु तार मतुंगदा करी तौबगे हाइबदु मखोइने ECI दा रिपोर्ट थागदरम ECI ना मदुदगी मथंग अमु लेपलगला हनबबु ओइरो हंदबु ओइरो मियामने याद्रबदि मफम मदु हनखिबा गाक्तनी ममांगी इलेक्शन दा सुमंगाय याखिदम फमदि दुम हनबनी अमबोरे इलेक्शन दा फ्री एंड फेयर हाइबदो मदुदा फ्री अमसुंग फेयर दुदा फ्री दु तो कांदा फेयर अकीबा हाइबदो अकीबदे इलेक्शन तौखिबै मोंग अम तौतारगदि मदु मियामना सुनुंगदम पोंगन अदुगा मसिगी ममिसिदिने लाखदुरबि इलेक्शन दुदा अमुक हेना चैथियंग ओइना नंगन मियाम पुनमंगना हेक पेंदबसिंग असे असुमने इलेक्शन दे हेक फोंदोकल अदुबु हंदक तौरिबा सिगुमना मथंगदा मु लाखदुरबि इलेक्शन दसु मसिगी मोंगसि तरोकलबदि मियाम पुनमक अफबदि ओइरोइन खाले अखोइ मसेन ओनसिनरगने इमुनाइ मु तानरगा हेना फतबा माइके मद सोइदना लाकनि खाले करिनो सर नोंमैसु मरांग यामना काइजाला सर इलेक्शन द करिनो मीना माना पामजबा मीसिंगदा भोट खोमबा अदुगा करिनो माना भोट लेपगी अदु सतपदु भोट खोमबा यारो अदु तौबा यारो नोंमै कापसनबा खोसनबा करिनो मयाम तारिसबा सर मुझे ममांग थुक्तुदि सर इता तादेदे सर गमै हंतकिसिना फिबम अमन करिगुमा कंडीशन खरदा कनागुमा खरना खुदोंग चाबा लौरबरा नत्रगना कनाना तौरिबना हाइबदुदि चपचाना खंगमंगमति वा हाइबदि लोगन खंद्रिङेदि nganglubasini masini khwadi hena khudong thiribasi adui wabadi sir karino gamaina hairoina gamaina muk sengdoktana karino sir aidi kriso akaibadi haijagidi doga sir gamai karisu kaiti democracy sarpale bangni mi man maning tamna mahaki wahai haijaba aduga haribo aduna kanagumamta sokpa leitragadi karisu kaiba leiti vote aibasi miyamgi apamba mihut khanmani miyamgi apamba mihut khanbada akiba yawhalaga mihut khanba taragadi madu mihut khalubagi artha leitri famhalakanda hantakise khoino orani aduga मथंगी सही फाव सही तरा फाव अखोइन ओरनी हाइबगा चप माने अदु तारगदि इलेक्शन तौरबगी मदुगी वान थोप गरी लेरगी इलेक्शन हाइबसे मियामना अपाम मियामगी मिहुत खनबा हाइबनि हौजिक ओरिबा फिबमसिना करिगुम्बा अवन अहोम खरदि सोइदना लाय मसि पुनमक्सिंग असि मतम पुनमक्तला लाक्ता बोयसन अमगा लेमिनरिबा पुरुप सारुपसिंग असिना अफफता दुमुना खनरकांदा अचुम्बा लंबी मता लाक्तरबदिने ममैथंगदा मसिदि अमगा ओरे मबोरे मसिदि यामना काइनरकन मियाम हाइबसे ईश्वरनि हाइरिबन ईश्वरगी खोलाव मियामगी खोलाव अदुगा मसी लुसिंगबसिंगना तारक्त्रगदि लुसिंगबसिंगी पुंसी इतेन बोयगन सर करिनो इतेन माबदि सर सीबो ओइगदब्रा सर सीब नतेने गामै हिंगने सीबगे चप मानगदोरिबनि मियामना यारक्त्रदि करिनो मियाम हाइबसि ईश्वर हाइबनि मियामना याना चटपदुबुनि लुचिंगबा हाइबसे लुचिंगपुरेनि ख्वाइदगी लुरिबसे लंदम मसिदा होखिबा लमजानबे इराबोट मियामना याखिबनि मियामना याखिद्रबदि मियामना सोनरो
ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯁꯤꯡꯊꯥꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯌꯥꯅ ꯃꯥꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯅꯩꯅꯔꯨꯕꯗꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯅꯩꯅꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯨꯝ ꯁꯣꯏꯗꯨꯅ ꯂꯩ ꯇꯥꯔꯒꯗꯤ ꯇꯨꯡꯗ ꯀꯅꯥꯅ ꯃꯈꯣꯏꯕꯨ ꯁꯣꯟꯅꯕꯤꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯤꯛꯂꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯥꯝꯖꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥꯅ ꯆꯠꯂꯛꯀꯗꯒꯦ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯀꯔꯤ ꯄꯥꯝꯂꯕꯒꯦ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯅ ꯆꯠꯄꯁꯨ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕꯅꯤ ꯀꯔꯤꯅꯣ ꯁꯔ ꯑꯗꯨꯗꯤ ꯌꯥꯝꯅꯗꯤ ꯂꯨꯕꯖꯥꯠꯅꯤꯀꯣ ꯁꯔ ꯑꯩꯗꯤ ꯂꯨꯆꯤꯡꯕꯒꯥꯏꯁꯦ ꯑꯣꯏꯅꯤꯡꯗꯦꯗ ꯈꯖꯤꯛꯇꯪ ꯁꯣꯏꯈꯤꯕꯗ ꯃꯤꯅ ꯁꯥꯎꯗꯧꯒꯤ ꯑꯗꯨꯒ ꯃꯤꯅ ꯀꯔꯤꯅꯣ ꯑꯗꯨ ꯑꯗꯥꯒ ꯇꯧꯗꯅ ꯀꯔꯤꯅೋ ꯃꯔꯥꯟꯒ ꯌꯥꯝ ꯁꯤꯖꯟꯗꯅ ꯈꯣꯠꯇꯅ ꯇꯧꯗꯧ ꯁꯔꯨꯛ ꯑꯩꯗꯤ ꯇꯥꯔꯒ ꯍꯤꯡ ꯇꯨꯝꯕꯁꯨ ꯌꯥꯔꯣꯏꯗ ꯁꯔ ꯑꯗꯨꯅꯕꯨ ꯒꯥꯡꯃꯩ ꯅꯣꯏ ꯑꯩꯈꯣꯏꯅ ꯂꯨꯆꯤꯡꯕ ꯑꯣꯏꯗ꯭ꯔꯤꯕꯁꯤ ꯁꯔ ꯈꯪꯗꯦꯗ ꯀꯦꯁ ꯈꯔ ꯄꯥꯏꯔꯒ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩꯕꯁꯤꯅ ꯐꯔꯖꯥꯠꯅꯤꯗ ꯁꯔ ꯒꯥꯡꯃꯩ ꯊꯕꯛ ꯄꯨꯝꯅꯃꯛꯇꯤ ꯑꯔꯥꯏꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯨꯟꯅ ꯈꯟꯒꯗꯕꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯋꯥ ꯇꯥꯐꯝꯁꯨ ꯑꯣꯏꯕ ꯑꯐꯕ 100 ꯇꯧꯒꯅꯤ 100ꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯈꯖꯤꯛꯇꯪ ꯁꯣꯏꯈꯤꯕ ꯑꯃꯗꯨꯗ ꯍꯟꯖꯤꯟ ꯃꯐꯝ ꯑꯗꯨꯗ ꯀꯛ ꯊꯤꯟꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯕ ꯅꯥꯏꯔꯔꯣꯏꯗꯕ ꯑꯁꯣꯛꯄ ꯑꯅꯥꯕ ꯂꯥꯏꯖꯧꯗꯨꯅ ꯂꯩꯔꯕ ꯄꯠꯂꯕ ꯄꯨꯝꯂꯕ ꯑꯃꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟ ꯃꯤꯌꯥꯝꯅ ꯉꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯅꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯦ ꯈꯪꯗ꯭ꯔꯦꯗ ꯁꯔ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕꯤꯔꯗꯤ ꯐꯅꯤꯗꯀꯣ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔോ ꯃꯤꯌꯥꯝꯒꯤ ꯀꯔꯤꯅೋ ꯑꯄꯥꯝꯕ ꯈꯔꯒ ꯌꯦꯡꯗꯅ ꯀꯔꯤꯅꯣ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯃꯊꯪ ꯇꯧꯕꯤꯔꯣ ꯈꯪꯗꯦꯗ ꯁꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯁꯔ ꯒꯥꯔꯤ ꯑꯃ ꯄꯥꯏꯗꯅ ꯊꯧꯖꯜꯂꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕ ꯁꯔ ꯀꯗꯥꯏꯅꯣ ꯁꯔ ꯊꯧꯖꯜꯂꯛꯏꯅꯦ ꯁꯔ ꯀꯔꯤꯅꯣ ꯁꯔ ꯑꯆꯥꯄꯣꯠ ꯆꯥꯎ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯁꯥ ꯉꯥ ꯊꯤꯜꯂꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯤ ꯁꯔ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ ꯁꯔ ꯑꯥꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯂꯩꯕꯗꯣ ꯁꯔ ꯃꯃꯥꯡꯒꯤ ꯑꯗꯨꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯆꯤꯡꯈꯣꯡ ꯎꯆꯥꯟ ꯃꯈꯣꯡ ꯃꯅꯥꯛꯇꯨꯗ ꯁꯔ ꯃꯐꯝ ꯑꯗꯨꯗ ꯁꯨꯏꯠꯀꯦꯁꯇ ꯀꯔꯤꯅꯣ ꯃꯤ ꯅꯤꯁꯥꯅꯤ ꯈꯪꯗꯕ ꯁꯔ ꯃꯩꯁꯤꯁꯨ ꯊꯥꯗꯣꯛꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯁꯔ ꯀꯔꯤꯅꯣꯅꯦ ꯑꯗꯨꯒ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯅ ꯂꯩꯍꯧꯔꯦ ꯁꯔ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ ꯁꯨꯏꯠꯀꯦꯁꯇ ꯃꯥꯅꯤ ꯁꯔ ꯁꯨꯏꯠꯀꯦꯁꯇ ꯃꯩ ꯊꯥꯔꯝꯕꯁꯨ ꯃꯥꯜꯂꯦ ꯁꯔ ꯃꯤꯒꯤ ꯍꯛꯆꯥꯡꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯁꯔ ꯃꯌꯥꯝ ꯑꯣꯝꯁꯤꯟꯅꯗꯅ ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯦ ꯁꯔ ꯇꯟꯈ꯭ꯔꯦꯗ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯅ ꯃꯐꯝꯗꯨ ꯂꯩꯍꯧꯔꯦꯕ ꯑꯗꯨꯗꯤ ꯒꯥꯡꯃꯩ ꯒꯥꯔꯤ ꯊꯧꯗꯣꯛꯁꯤ ꯁꯔ ꯀꯔꯤꯅꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯂꯩꯍꯧꯔꯁꯤꯔ ꯈꯪꯗꯦꯅꯦ ꯁꯔ ꯀꯩꯗꯧꯔꯦ ꯒꯥꯡꯃꯩ ꯁꯔ ꯁꯨꯏꯠꯀꯦꯁꯇ ꯀꯔꯤꯅꯣ ꯃꯤ ꯑꯃꯨꯟꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅೋ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯗꯨꯕ ꯁꯔ ꯒꯥꯡꯃꯩ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯁꯔ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯔ ꯔꯥꯍꯨꯜ ꯊꯧꯍꯜꯂꯒ ꯁꯔ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯖꯧꯕ ꯌꯥꯒꯗ꯭ꯔꯥ ꯁꯔ ꯒꯥꯡꯃꯩ ꯁꯔ ꯒꯥꯔꯤ ꯊꯧꯗꯣꯛꯆꯔꯒꯦ ꯁꯔ ꯆꯂꯣ khara thuro funny sir karino mai thado pak chang du karino mulle ha brage no macho hai ni kari hai ga dum no khang de police ka mato ojaning dre da karino khang de somna siba ki siba dum sirga lera ma dikhara mu phaidna karino sira ba mi du da mu mai thado ga mu lauri du no karino khang din aina khwaidi ki ki be ko mai thar ga mi lau ba jo ore mi lau ba du da karino madu du mi du no waram ga da polom ga da tarong ga do me karino ga mai toy do sir thaudu sir ge sir khang de karino ai di karino hayeng sira ka nak phong ga da bani ne khara bai ga tauri jai sir gari start tore pare du di ai no na mang tharo akoi tung da la funny sir asumna mafam aduda inspector TAYAI amadi mahakki team mafam adu yoksin kiramni mafam adu miyam panama omsindunu leram suitcase ama mathak aduda sing paisalaga amadi petrol haisilga mai tharam loinena suitcase aduda miyoi amagi haksang yawram miyoi adu police na lokthol mapung phana haksang adu mai salamthi amadi asiba haksang adu nupini haiba khangki masigi matungda mafam aduda police na akoibada kari kari debagi haibadu yengsilam ngamai sir atai mafam se kari kari tagyo aduga sados sir forensic team amadi ambulance sir paulina pikre sir nupi ne habadi khangle aduga mai sakki bisna marmoraga ma ki masada de kari guma identity sir kari guma mati gaudre sir pare adubu nupi amage sibak sang lerame haduna missing report tonga tonga police station singda ngasi no mani ni sta mayum da halakta nupi leragadi missing report leba nupi puna maki report ma rajendra popiko aduga madu khomjana na bagidam fani sir aduga mapam asida suitcase ta haplaga poroglabanina nupi asi mapam sida hat porangani habadi sinda tajat mani sir suitcase ta halaga di sirga poropogen sidringe de suitcase ta hapaga poropo yadabanina mak atopa mapam am halaga asi bakchanguna poroglaga mapam sida mai thaba soidunu sir right sir akhui petrol hapogi part sina mai ne di khara chakre mapam asida sir sidai gari gi tayar mak amadi le oh karamba gari ge tayar mak oin SUV guma soidun oram mani sir tayar sam chaw na maram orga sidi SUV gari ge soidun make tayar oin
ꯑꯗꯨꯅꯗꯤ ꯃꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯍꯥꯠꯂꯤꯕ ꯃꯤꯁꯤ SUV ꯊꯧꯕ ꯃꯤ ꯍꯥꯏꯕꯗꯤ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯕ ꯃꯤꯅꯗꯤ ꯍꯥꯠꯂꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯦꯟ ꯄꯥꯏꯕ ꯃꯤ SUV ꯊꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯄꯨꯔꯛꯄ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯂꯒ anyway ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯅꯆꯤꯡꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯔ ꯃꯣꯕꯥꯏꯜ ꯐꯣꯟꯗꯤ ꯌꯥꯎꯔꯝꯗꯦ ꯁꯔ ꯃꯁꯛ ꯈꯪꯗꯅꯅꯕꯒꯤꯗꯃꯛ ꯇꯁꯦꯡꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯣꯏꯔꯝꯃꯅꯤ ꯅꯨꯄꯤꯁꯤ ꯃꯁꯛ ꯈꯪꯈ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯅꯨꯄꯤꯁꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯠꯄ ꯈꯪꯈꯤꯕ ꯌꯥꯏ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯄꯨ ꯆꯞ ꯆꯥꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗꯅꯕ ꯃꯍꯥꯛꯀꯤ ID ꯐꯥꯎꯕ ꯌꯥꯎꯗꯅ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯌꯥꯎꯗꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯒ ꯃꯩ ꯊꯥꯗꯣꯛꯂꯤꯕꯁꯤꯅꯗꯤ ꯀꯩꯅꯣ ꯒꯃꯩ ꯇꯧꯏꯁꯤ ꯒꯃꯩ ꯁꯔ ꯀꯩꯁꯨ ꯇꯧꯗꯦ ꯁꯔ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯨ ꯁꯔ ꯀꯔꯤꯅꯣ ꯐꯤꯕꯝ ꯌꯥꯝꯅ ꯁꯥꯗ꯭ꯔꯦꯗ ꯁꯔ ꯃꯤꯕꯨ ꯀꯔꯤꯅꯣ ꯃꯩ ꯊꯥꯒꯦ ꯍꯥꯏꯔꯒ ꯇꯨꯝꯅꯕ ꯑꯗꯨꯝ ꯊꯥꯔꯝꯃꯣ ꯁꯔ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯥꯕꯨꯛ ꯆꯥꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯕꯤꯔꯝꯃꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯣꯏ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯗꯨꯁꯨ ꯁꯨꯡꯂꯥ ꯂꯥꯛꯇꯦ ꯀꯔꯤꯅꯣ ꯃꯣꯏꯅ ꯈꯔ ꯌꯦꯡꯖꯟ ꯈꯣꯠꯆꯜꯂꯒ ꯇꯧꯔꯒ ꯑꯦꯝꯕꯨꯂꯦꯟꯁꯇ ꯀꯣꯛ ꯍꯥꯞꯄꯒ ꯀꯔꯤꯅꯣ ꯃꯣꯛꯇ ꯊꯝꯃꯗꯤ ꯐꯩꯗꯅ ꯁꯔ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯒꯃꯩ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯧꯔꯤꯕ ꯃꯃꯥ ꯃꯄꯥꯅꯗꯤ ꯍꯧꯖꯤꯛꯁꯨ ꯃꯆꯥꯅꯨꯄꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯃꯩꯅ ꯊꯥꯗꯣꯛꯄꯤꯔꯝꯂꯒ ꯍꯨꯟꯗꯣꯛꯇꯨꯅ ꯂꯩꯔꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕꯗꯨꯒ ꯃꯍꯥꯛꯄꯨ ꯍꯥꯠꯄꯒꯤ ꯃꯔꯝꯅ ꯀꯔꯤ ꯍꯥꯠꯂꯤꯕꯅ ꯀꯅꯥ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥ ꯑꯣꯏ anyway ꯁꯟꯇꯣꯁ ꯁꯔ ꯔꯥꯖꯦꯟꯗ ꯑꯃꯨꯛꯇ ꯄꯥꯎ ꯄꯤꯈꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯌꯥꯔꯕꯗꯤ ꯃꯣꯕꯥꯏꯜ ꯂꯣꯀꯦꯁꯟ ꯑꯅꯛꯄꯗ ꯂꯩꯕ ꯇꯋꯥꯔ ꯑꯃꯗ ꯃꯐꯝ ꯑꯁꯤꯒꯤ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯗ ꯋꯥꯔꯤ ꯁꯥꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯕ ꯅꯝꯕꯔ ꯑꯦꯛꯇꯤꯚ ꯑꯣꯏꯈꯤꯒꯦ ꯍꯥꯏꯕꯗꯨ ꯐꯅꯤ ꯁꯔ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯔꯤꯅꯣ ꯍꯨꯔꯥꯟꯕꯁꯨ ꯉꯥꯏꯔꯦ ꯂꯣꯏꯅ ꯁꯤꯡꯉꯦ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯃꯤ ꯍꯥꯠꯄꯁꯨ ꯂꯣꯏꯅ ꯁꯤꯡꯉꯦ ꯁꯤꯗꯩꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯂꯣꯀꯦꯁꯟ ꯌꯦꯡꯉꯁꯨ ꯃꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯣꯕꯥꯏꯜ ꯄꯨꯔꯛꯑꯝꯃꯣꯏꯗꯣꯏꯅꯤꯀꯣ ꯃꯔꯝꯗꯤ ꯃꯣꯕꯥꯏꯜ ꯄꯨꯔꯛꯑꯗꯤ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯈꯪꯈꯤꯅꯤ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯥꯏꯝꯒꯤ ꯁꯤꯔꯤꯌꯦꯜ ꯃꯌꯥꯝꯅ ꯌꯦꯡꯉꯕꯅꯤꯅ ꯃꯤ ꯍꯥꯠꯄꯁꯤꯡꯁꯨ ꯀꯔꯤꯅꯣ ꯂꯣꯏꯅ ꯀ꯭ꯔꯥꯏꯝꯒꯤ ꯁꯤꯔꯤꯌꯦꯜ ꯌꯦꯡꯉ ꯃꯤ ꯍꯥꯠꯄ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯏꯅꯤ ꯁꯤꯡꯈ꯭ꯔꯦ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯕꯨ ꯀ꯭ꯔꯥꯏꯝꯒꯤ ꯁꯤꯔꯤꯌꯦꯜ ꯌꯦꯡꯉꯁꯨ ꯀꯔꯤꯅꯣ ꯐꯥꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯝ ꯀ꯭ꯔꯥꯏꯝꯒꯤ ꯁꯤꯔꯤꯌꯦꯜ ꯌꯦꯡꯉ ꯑꯔꯣꯏꯕꯗ ꯐꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯕꯁꯤꯡ ꯌꯥꯝꯅ ꯍꯩꯁꯤꯡꯕꯁꯤꯡ ꯑꯗꯨꯁꯨ ꯑꯔꯣꯏꯕꯗꯗꯤ ꯗ ꯑꯦꯟꯗꯗꯤ ꯑꯗꯨꯝ ꯐꯥꯕ ꯉꯥꯛꯇꯅꯤꯗ ꯑꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤ ꯑꯁ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯔꯤꯅꯣ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯄꯤꯔꯤꯅꯣ ꯈꯪꯗꯦꯅꯦ ꯁꯤꯕꯨ ꯇꯧꯔꯤꯁꯤꯕꯨ ꯑꯁ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯄꯁꯦ ꯀꯣꯔꯣꯅꯥꯒꯤ ꯑꯅꯥꯕ ꯄꯨꯈꯠꯂꯛꯄꯗꯣ ꯉꯥꯏꯌꯦ ꯁꯤꯗꯤ ꯀꯔꯤꯅꯣ ꯑꯁ ꯑꯩ ꯃꯈꯣꯏꯒꯤ ꯃꯈꯣꯟꯁꯦ ꯇꯥꯕꯗꯨꯒ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯂꯥꯎ ꯒꯃꯩ ꯁꯔ ꯑꯗꯨꯗꯤ ꯃꯈꯣꯏ ꯂꯥꯛꯅꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯁꯤ ꯁꯔ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯐꯣꯔꯦꯟꯁꯤꯛꯀꯤ ꯇꯤꯝꯁꯨ ꯂꯣꯏꯅ ꯂꯥꯛꯈ꯭ꯔꯦ ꯐꯔꯦ ꯐꯖꯅ ꯃꯈꯣꯏꯅꯁꯨ ꯌꯦꯡꯁꯤꯟꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯀꯅꯥ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯅꯨꯄꯤ ꯑꯁꯤ ꯑꯍꯥꯟꯕꯗ ꯀꯅꯥꯅೋ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯃꯧ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤ ꯆꯍꯤ 25ꯗꯒꯤꯅ 35 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯗꯨꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯜꯂꯛꯇ꯭ꯔꯒꯗꯤ ꯅꯨꯄꯤꯁꯤꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯥꯟꯅꯕ ꯀꯅꯥ ꯌꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯄꯥꯎꯆꯦꯗ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨꯁꯇ ꯍꯥꯞꯂꯒ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯁꯛ ꯇꯥꯛꯄ ꯉꯝꯂꯛꯑꯗꯤ ꯑꯁ ꯁꯔ ꯂꯨꯗꯤ ꯂꯨꯈ꯭ꯔꯦꯗ ꯁꯔ ꯑꯁꯦꯡꯕ ꯑꯁ ꯀꯔꯤꯅꯣ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯅꯥꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯗ ꯑꯁ ꯑꯣꯏꯖꯅꯤꯡꯗꯦꯗ ꯁꯤꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒꯥꯏꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯟꯇꯣꯁ ꯁꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯄꯥꯎꯗꯨ ꯄꯤꯈ꯭ꯔꯕ ꯁꯔ ꯄꯥꯎ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜ ꯂꯣꯀꯦꯁꯟꯗ ꯀꯔꯤꯒꯨꯝꯕ ꯅꯝꯕꯔ ꯐꯪꯉꯒꯗꯤ anyway ꯈꯣꯡꯒꯨꯜꯂꯤꯕꯁꯨ ꯁꯣꯏꯗꯅ ꯌꯥꯒꯦ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯃꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ SUVꯒꯤ ꯇꯥꯌꯔ ꯃꯥꯔꯛ ꯅꯠꯇ꯭ꯔꯒꯅ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯕꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯤ ꯍꯥꯠꯄ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ SUV ꯑꯃ ꯂꯥꯛꯑꯝꯃꯤꯁꯤꯅ ꯀꯅꯥꯒꯤ ꯒꯥꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ SUVꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯃꯒꯅ ꯇꯣꯉꯥꯟ ꯂꯝꯕꯤꯗ ꯂꯩꯔꯤꯕ CCTVꯗ ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯒ ꯑꯌꯨꯛ ꯃꯐꯝ ꯑꯁꯤꯗ ꯆꯤꯡꯅꯕ SUV ꯆꯠꯈꯤꯕ ꯌꯥꯎꯔꯒꯗꯤ SUV ꯀꯌꯥ ꯆꯠꯈ꯭ꯔꯤꯕ SUVꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯀꯔꯤ ꯉꯝꯃꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯐꯅꯤ ꯁꯔ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯎꯗꯗꯤ ꯁꯔ ꯑꯩꯗꯤ ꯆꯠꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯁꯔ ꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕꯁꯤꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯁꯔ ꯑꯩꯗꯤ ꯀꯔꯤꯅꯣ ꯁꯔ ꯃꯪꯗꯒ ꯎꯔꯗꯤ ꯁꯔ ꯑꯁ ꯑꯩꯗꯤ ꯕꯦꯔꯥ ꯇꯥꯅꯤꯕ ꯁꯔ ꯌꯥꯔꯦ ꯒꯃꯩ ꯆꯠꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯗꯦ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯐꯣꯔꯦꯟꯁꯤꯛꯀꯤ ꯇꯤꯝꯅ ꯃꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯣꯏꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯈꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯍꯥꯛ ꯃꯁꯥꯗ ꯊꯥꯡꯒꯨꯝꯕꯅ ꯊꯤꯜꯂꯒ ꯍꯥꯠꯄ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯔꯤꯕꯗꯨꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇꯨ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯕ ꯅꯝꯕꯔ ꯑꯦꯛꯇꯤꯚ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯆꯤꯡꯒꯣꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯝꯕꯔ ꯑꯃꯠꯇ ꯑꯦꯛꯇꯤꯚ ꯑꯣꯏꯈꯤ
masina police na khangki madudi mafam adu mi hat paduna lakpa matamda mahaki masada mobile phone loina rakhi hauji police na phangli ba clue di mafam adu da SUV gi gari gi tayar maram amale ramaduni mafam adu mi hat paduna thoruki ba gari do SUV gi gari tayar maram ni haibadi police na khangki adu mafam adu da SUV thoduna lakadur ba mi oidu kanano asumna CCTV footage ta mo police na mo kana yengba horaki singon adu go khwaidi gi nangna tongan ba highway de leba CCTV sing khongat kiram asumna singol adu ganang na ba mafam sing adu police na khongat pa matam da CCTV footage ta SUV gari tararom satkiba amadi halakkiba punna gari satkiba dana taruk halak parom dana gari mari khangkiram adubu gari sing adu gi number di sumna tagi gari ani khaktangi number khangkiram atai gari sing adu di number khangungam kidi number khangkiba ani adu su laibuk phabadagi mafam adu do kham dunu leiringe da gari adu satkibagi ama halakpagi ama khangkiba asumna gari ani dugi number da police na registration da mapu kanano haiduna khongul likhirami sir good morning sir good morning gawai santosh lakraba sir santosh ngasai digi sir ngai dun leirin sir si ka da leiri oh sir good morning oh santosh gari ani dugi registration number sir amadi out of station ori sir adubu amadi mami khang amadi gi mami kari sir amasi naba yumnakti sir yumnana sir maibam naba adudi makti mafam chalo yabra sir madi huji office tele hai anyway office ta chalaga koi maga kar yang una na batax funny sir adiga out of station no bidana sir madi hayingo ma soidina ki guwahati to imfa flight ta malak ne hari anyway maga sunar go wari sana bagi tangai fadabale funny sir sir gari ma thojale sir oh kana ori jan sir hoji ki midu mali sir gamai kauchalo funny sir kauchalo sir som da lapio sir oh waro bibi adi ai se office ta lawana de haido kraba ada police ki case ni na issue police na kawai si nungai ba thabak tina de do ada issue isa se lebum sabung khang de na hekta la age na station je yi kuti ti jarage ta laksara haibi kari matang do na haibi oh somne yamna pukchen cheng na mafam se lakpi ba segi damta thaga chari adongi SUV mani ai sta khami ba SUV oh black machu mani sir number mani sir khoina CCTV gi footage pirak ko do aduga chamani sir ai hari bela video de sir ayu angan ba de sir thabak ma chalu ban aduga mafam adu da lakpa dang khamaga ising thamani adugi gari du khamadi CCTV da madugi video da soidina tabo ngani sir habi kari matang do ibir sir songi mingsi naba maibam mani sir naba maibam songi thabakna sir thabak ama khak sum ai SDO ina leja okay yam no ajay de sir sigi nupi ji khangbi sidi masakshi khangmung amdre phibam yamna soi maksi SUV gari mada poranglaga jungle da mai thado piramadi kari no habiri shibu adudi aigi SUV gari siga aigi gari da puisira sir taseng na haragadi madumang nadubu aseng base koi su khangda bani na yamna kana thiri SUV gari amani habadi koi taseng na khang gari tararom chatki basida gari nipan amagi gari number khangtri adubu koi yamna kana khangna na bona maragasida sargi gari number sine aduga gari number amagale ani ni khangis ani sidi mafam sida gari si amana satkibagi amana halapagi gari si khamamani soidina maki gari ani sing manung da amadi oigadra haibagi thajabale maramdi atai satkibe SUV gari sing adu dingalingai matam aduga gari ani sidi sargi na nongalam daidang aduga amasina kharam maminge da gari si mafam adu da mahak khamlamani aduga gari si number khangdaba mayam tara si manung da haigat kiba gari si manung da khwaidigi thengna amuba SUV numidang tu da thogiba de number khangdaba halakpa matam da di amuba si oi khamli basiga sargi siga gari ani sine khoni am singnaris sir mi amagi punsi yamna ta adubu nupi asi kanagum mamagi mungi macha nupi natraga kanagum magi khwadigi nakpa maso oram suye adu mafam asi puroktu na hali basidi kanaro haibadi khone khangtri madugi khongune khone lin hona jaris sir
ꯑꯩꯗꯤ ꯌꯨꯝ ꯀꯩꯁꯨ ꯄꯥꯟꯖꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯤ ꯍꯥꯠꯄ ꯈꯣꯠꯄ ꯉꯝꯕꯒꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯔ ꯊꯤꯖꯟꯕꯤꯌꯨ ꯁꯔ ꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯤꯖꯟꯕꯤꯔꯤꯕ ꯑꯗꯨꯗ ꯑꯩꯕꯨ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯕꯨ ꯀꯧꯕꯤꯌꯨ ꯑꯩ ꯃꯗꯨꯗ ꯀooperation ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ ꯑꯗꯨꯒ ꯁꯔ ꯈꯣꯏꯅ ꯑꯁꯨꯝꯅ ꯃꯤ ꯑꯃ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯃꯤꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯦ ꯃꯁꯤꯗꯤ ꯑꯩ ꯐꯨꯜꯂꯤ ꯑꯩ ꯁꯄꯣꯔꯠ ꯇꯧꯏ ꯑꯗꯨꯒ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯕꯨ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟꯁꯤꯡ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯕꯁꯦ ꯃꯁꯤꯗ ꯑꯩ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔꯅ ꯑꯩꯈꯣꯏꯗ ꯀooperation ꯄꯤꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯁꯔ ꯇꯁꯦꯡꯅꯃꯛꯀꯤ SUV ꯑꯃꯗ ꯄꯨꯔꯛꯂꯒ ꯅꯨꯄꯤ ꯑꯁꯤ ꯃꯩ ꯊꯥꯔꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯅꯆꯤꯡꯕꯁꯨ ꯇꯧꯔꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤ ꯆꯤꯡꯅꯕ ꯑꯃꯠꯇ ꯍꯥꯏꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯂꯩꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯣꯝꯒꯠꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯅꯨꯄꯤ 3ꯒꯤ ꯃꯃꯤꯡꯗꯤ ꯂꯩ ꯃꯈꯣꯏ ꯆꯦꯟ ꯆꯣꯡꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯩꯈꯣꯏꯗ ꯇꯣꯉꯥꯟꯕ ꯃꯆꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ ꯑꯍꯨꯝꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯌꯦꯡꯍꯟꯕꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯤ ꯑꯦꯅꯤꯋꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯤꯍꯥꯠꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯥꯅ ꯍꯣꯠꯅꯒꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯔ ꯁꯔꯅ ꯃꯐꯝꯁꯤ ꯂꯥꯛꯄꯤꯕꯗꯨꯒ ꯑꯩꯈꯣꯏꯗ ꯀooperation ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛ ꯏꯟꯁꯄꯦꯛꯇꯔ ꯑꯦꯅꯤ ꯇꯥꯏꯝ ꯇꯉꯥꯏꯐꯗꯕꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯃꯐꯝꯁꯤ ꯂꯥꯛꯆꯒꯦ ꯊꯦꯡꯛ ꯌꯨ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯇꯉꯥꯏꯐꯗꯕ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯔꯝꯗꯁꯨ ꯊꯤꯖꯟꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯔ ꯊꯦꯡꯛ ꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯐꯅꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯁꯔ ꯑꯁꯤꯗꯤ ꯃꯤ ꯍꯥꯠꯄ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯗ ꯁꯔ ꯒꯥꯃꯩ ꯑꯆꯨꯝꯕ ꯃꯤ ꯍꯥꯠꯄ ꯃꯤ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯀꯗꯕ ꯃꯤ ꯍꯥꯏꯁꯤꯁꯨ ꯃꯑꯣꯡ ꯃꯥꯟꯗꯅ ꯃꯤ ꯍꯥꯠꯄꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯁꯔ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯑꯣꯏꯔꯗꯤ ꯃꯥꯁꯦ ꯃꯤ ꯂꯧꯔꯒ ꯆꯥꯕ ꯉꯝꯕ ꯃꯤꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯁꯔ ꯀꯔꯤꯅꯣ ꯒꯥꯃꯩꯅ ꯍꯥꯏꯗꯨꯕꯨ ꯑꯁ ꯁꯔ ꯀꯔꯤꯅꯣ ꯃꯥꯅ ꯃꯤꯗꯨꯕꯨ ꯁꯨꯝꯅ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯑꯃꯨꯛꯁꯨ ꯃꯥꯅ ꯂꯧꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯁꯔ ꯒꯥꯃꯩ ꯃꯤ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯁꯛ ꯈꯪꯗꯅꯅꯕꯅꯤ ꯃꯁꯛ ꯈꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯨꯄꯤꯗꯨꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯅꯨꯄꯤꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯤꯕꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨ ꯇꯣꯝꯕꯤꯅꯤ ꯆꯥꯎꯕꯤꯅꯤ ꯍꯥꯏꯅ ꯍꯦꯛ ꯈꯪꯈꯤꯕ ꯃꯇꯝꯗ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯆꯦꯟꯅꯗꯨꯅ ꯃꯉꯣꯟꯗ ꯄꯨꯂꯤꯁꯅ ꯏꯟꯇꯔꯣꯒꯦꯁꯟ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯕ ꯀꯤꯕꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯒꯤ ID ꯄꯨꯝꯅꯃꯛꯇꯨ ꯂꯣꯠꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯊꯃꯣꯏꯗ ꯅꯨꯄꯤꯗꯨ ꯍꯥꯠꯄ ꯉꯝꯂꯤꯕꯗꯨꯗꯤ ꯃꯍꯥꯛꯀꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯌꯦꯡꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯅꯝꯗꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯐꯅꯤ ꯁꯔ Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector Tayai. Lakle. Inspector Tayai. Anana Tagachari, Nasigi Inspector Tayai Nova Tanko Lising Amaga Marpudrani Toy. Nasigi Wari style Mayam the Kudol Tamatamna Mayamna crime reports, Sakuna Sandukjaramba, Tanka Habitatare Duga, Adugi style the Wari Si Maho Matongana, Quina Wari Wina, Karaga Litoga, Toga Tanka Kamani Habitat. Nuxino Naduga Manungi or family Wari sing, Kuda, Matamatak Satakra Matunda. Adagi tangkok asidadi kara mi hat mi pulom da khro ina sangsi le badare YouTube ta le biri basing asigi keno si yeng ba matam da buffering to na chappadagi yeng ba yada ba ta ba yada ba yorogadi comment section da comment to biramo koina semjana ba ha badare asigi tangkok se koida
yam nuai taba mapa ma haiba tare ni karino hajaragadi net yam nuai gidaba aduna net chinga hakang sindok sinjin tawbodo khoi 20 minutes nga siri horum dai da wa ba oigre aduma nga sigi wari sisu kana 40 minutes lan mangamdre aduna hayeng soidina tamina si suitcase case ama nupi ama hatok laga suitcase manung da mai thado go hunto mbagi haiba tare aduga thagachari ngasigi wari di hanaga manadaba khuli ama da suli bane haiba tare top top ma hawmana hawai crime reports ki style da hai tare yemgina si hayeng su kari tawoge haibado aduga tabiri basingna YouTube ta kasu tawdragadi tawdre tawragadi amu hana mo upload tawjagadoini maramdi nongala kan ta bana mi lising kun kuntrata doini na thank you so much thagachari hana na maya bana banga si wari sida comment pibirakpa mani yaurogadi pajage thank you asidi mioi changa fawbodang haiba tare live ta lebi basigi damak thank you khoirom Nebidita Inspector te hamadi gangmai gi role lova na thagachari waram do male role ho se why so wa badi nate no matam jange hai tare ko yam sokthoba badi nataba role lor pani ko khara di jange hai tare police ngoi odar wakhan di police ori ni dana adana mai to bani role sing se mai na khara to balai thangjaman jana thank you so much thagachari mani to me same thagachari Ranjana Tongbram thagachari yobiri basing hanana comment section da comment pibirakpa Metallica thagachari ngasigi kupajama ngasi wari sen ta pirakpa thagachari mani to me same ibema ningthau kongdagi thagachari ngasigi aduga Lairen Soba gangmaina sir TAYAI ga election gi wafam achum mani thagachari yes election gi matang da khajik yaw kibane haiba tare aduga thank you so much thagachari ngasigi comment section da ngasigi comment yamna laktabana maramor kan anana thagachari Helen Moirang Kuno sir ngasigi Inspector TAYAI anauba wari suitcase wari siano fazai gangmai gi hagajari ngai te lai kombi amuk su sile haiba wari do na tapire thagachari Metallica sir yamna sathina nungai ki sigi style si matam credit dum happy on yes wari liba gi style do da hai tare khra mong si khra hongdoro ke na mayam dagi type so hona jarakpani sabir maibam thank you so much ana thagachari mi bu halaga amuk so mai thaba yes tangjama jana thagachari ngasigi tangka ki wari se anu fazai anu mahaw mani ta pire sobida kaisam net loisin khidana ngahak tum tharu ga leirame okay hayeng phajana tare soidana tabiu kambiton maibam thagachari wari horok padagi music cd ki jaye hayeng wari makhang ai jari ta pire okay aho bugi ste khara ki rani ngasigi se thank you thagachari wari se anu fazai wari sing si sagana bahona badan yes wari sagana bahona bada mangal sana matam yamna changi ngasai pung taruk adai degi hore wari se ina wari singa si mari gu mana ina sagat base wari mari angang nupa masa ani khakki nuksi bo wari khaksu sagat ba adu wari do sana ba ngam mori do angang di aina mo angang khonjen sa do ni dana adana mo adu mo nungai tre na mo ontho e adu degi mo ama mok tawre khoi mau nu pi ma phajal la thambagi wari ma ada kidnapping gi ama mok tawre kidnapping gi se dum irai lai na kidnapping ji farak pagi adu wari do mo sagale wari ahum su gre adu wari samu phajadre bain adu di konang dai ni yang kan sigi wari se hawbudagi suspense ekta chang ne ta hol lage aduga ki hal lage hui khong lage aduga masidagi hawrage na wari se hawrok bani ai tare aduga net cham nungai ta bani ase adana puning divert to ya de ai si sanari ngi wakhan nungai tab su ya de adagi sel thang na bagi maru ki sen hono be wakhan khalag Inspector TAYAI sana du so ya de ai gi awa ba personal ai gi nungai to khoto khanjal laga se wari sana ba so ya de pungning makala amna nungai na wakhan se saida karim hai tare what is the lupsan ba toksan bom khak jang ye adu numit to nungai re de horok pa internet nungai ba jar to ba jam nungai ngasi di minute kun hat pa wan adu internet so loina loi ki ba pesa de thira ba adu ma ji khwai nungai to internet ki pesa ji update to ne ba haying gi ayuk ki pung ma pan tara ngai re le ba adu na nungai tre so very sorry thank you so much tension jage me ampuna ma ga 90.0 wa hong radio to sanduk chari ba ngasigi Inspector TAYAI tangka kasi matang asi loisin jare me ampuna ma po hanana thaga chari thorom tabi bagi damak radio da aduga radio gi signe nungai ta basing yamna yang na mo koi sem na bas hona jari yamna yang na me yang gi thogol tong na hona jar ke thaga chari wa hong radio da tabi basing loisin jabagi ya bad log jare loina na makata na
ISCOMꯗ ꯁꯟꯗꯣꯛꯆꯔꯤꯕ ꯑꯗꯨꯒ SKTVꯗ ꯁꯟꯗꯣꯛꯆꯕꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯖꯈꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯃꯔꯛ ꯃꯔꯛꯇ ꯆꯞꯄ ꯌꯥꯎꯏ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯦꯅ ꯇꯥꯛꯄꯤꯔꯦ anyway ꯆꯞꯂꯕꯁꯨ ꯆꯞꯅ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕ ꯇꯥꯕ ꯌꯥꯈꯤꯕ ꯑꯣꯏꯔꯗꯤ ꯌꯦꯡꯖꯔꯒꯦ ꯑꯃꯨꯛꯀ ꯆꯞꯄꯝꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯍꯥꯟꯅꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯁꯣꯏꯗꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯅꯨꯡꯉꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯗꯣꯔꯦꯟꯗ꯭ꯔꯣ ꯊꯥꯒꯠꯆꯔꯤ ꯌꯨꯝꯈꯥꯏꯕꯝ ꯍꯦꯂꯦꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯎꯁꯝ ꯁꯣꯁꯤꯂꯥ ꯏꯃꯥ ꯃꯦꯃꯥ ꯁꯃꯨꯔꯥꯏ ꯂꯥꯄꯝ ꯁꯣꯃꯣꯂꯥ ꯊꯥꯒꯠꯆꯔꯤ ꯁꯨꯏꯀꯦꯁ 1 ꯑꯊꯦꯡꯗ ꯇꯥꯕꯁꯤꯗ ꯀꯤꯕ ꯐꯥꯎꯏ ꯌꯦꯁ ꯅꯣꯡꯃꯥꯏꯊꯦꯝ ꯃꯝꯇꯥ ꯊꯥꯒꯠꯆꯔꯤ ꯁꯕꯤꯔ ꯑꯅꯨ ꯀꯝꯄ꯭ꯌꯨꯇꯔ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯔꯤꯄꯣꯜ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯤꯍꯨꯟ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨ ECIꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯕ ꯑꯐꯕ ꯁꯅꯥ ꯂꯩꯄꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯏꯐꯕ ꯑꯐꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤ ꯍꯌꯦꯡꯁꯨ ꯊꯦꯡꯅꯕ ꯑꯣꯏꯁꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ SKTV ꯑꯃꯗꯤ ISCOMꯒꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯈꯤꯒꯅꯤ ꯈꯨꯔꯨꯝꯖꯔꯤ